Statesigi Ching Amasung Tamda Leiriba community Khudingmakna Nungsi-Channana Leiminnaraba Matamda Manipur Khwaidagi Chaokhatpa state ama Oigani Modi Prime Minister Narendra Modi ngasi numijungba matungda chahi ani hena irang thoklaba Manipur gi capital Imphal da leiba Kangla da laktuna miyam gi mifam pangthokpaga loinana Manipur da tungkoina santi amadi chaokhatpa purake hairabade Ching Amasung Tamda Leiriba community singna ama toina leiduna amana amabu thajanaba thamlaba tata purakpa ngamgani haina phongdokrai ngasi Kanglada pangthokiba miyam gi mifam aduda PM Modi na hai Thokiba Thogdokaya, Kauktonaduna, Chakwat Kongtangi Lambi da Mayon on Sinduna, Tampak the Leiriba Maitei community Amade, Ching the Leiriba Koki community Singna, Amana Maga Tazana Batamduna. 2023 Dagi Horakiba, ethnic violence Sigi Waroishan Purakpangamgani Amade, Manipur Tungkoi Basanti Tamduna, Northeast States Singi Manungda, Khwaidagi Chaokhatpa state Ama Waibangamgani Haike. Mahagna Hai, Manipurasi Indiagi Waina, Lemzaningai Waiba, Mingsat Yamna Pangba state Amane. Adubu haukiba chahi khara asida Manipur Chaokhat lamjelda awang nongpoke state singdagi khwaidagi khumang yangna chatlamba state amane adubu laibak thiba violence ki thogdok singna Chaokhat lamjel asi thintha lei masi yamna laibak thiba nei asiguma thogdok asi amuk hanna thoktanaba Ching Amasung Tamda leiriba miyamna amana amabu thajanaba thamduna santi amasung Chaokhat lamjelda saruk yanaba hotnagadabani haina appeal tawke mahakna hai government asina Manipur gi waina kaikhraba thajanaba sing laingak asina honaduna Khunda-Leitahalloi kanglu phurup singi marakta Nungsi-Channana Leiminnaraba thabak thauram sing paikhatuna Ching Amasung Tam chap manaba mawongda saukharanba amade santi lahenabagi thabak sing paikhatpa hore haike panba yabade Prime Minister Narendra Modi ngasi ayuk pung 10 taba matamda Mizoram gi konung aizolda thungduna sairang railway project changlakhiba Adubu Mizoram da pangthokiba railway project sing atai project sing sangaba amade urebu yung tambagi thauram sing adu Aizol da leiba airport ta nong yamna kanna chuba maramna video conferencing da pangthoke tungda Aizol dagi Imphal tamna PM Modi gi schedule program oina flight ta laktuna Imphal airport ta ngasi numijung ba matungda thunglakhe adubu Manipur gi oina su nong kanna chuba na maram oiraga PM Modi gi Churachandpur khongchat adu helicopter da chatpagi mahutta By roto waina chatuna Churachandpur gi tuibong da leiba Peace ground da miyam gi oiba meeting pangthoklaba matung Imphal gi Kanglada amuk by rota halaktuna miyam gi oiba mifam pangthokhe mifam aduda Prime Minister Narendra Modi na state asida Chaokhat thoranga mari leinana paikhaliba lupa crore lising amaga chanirom gi tongan ba project sing sangakhibaga loinana anobo project khara su urep uyung tamkhe loinana State asida thogliba irang asina soghalaba IDP singi imung manungi Khunda-Leitahalloi thaurangi makhada lupa crore samnga amasu thadokre haike Manipurda Ain Kaina Changlakhiba Immigrantsing Khunda-Leitahalloi Governor ngasi Prime Minister Narendra Modi gi Churachandpur khongchat saruk yakhiba Manipur gi Governor Ajay Kumar Valana Churachandpur da pangthokiba public meeting aduda Manipurda Ain Kaina Changlakhiba Immigrantsing Khunda-Leitahalloi haina phongdokre Governor na makha taraduna hai peoples beyond the border haina khangnariba illegal immigrants ase masak khangdoktuna maramda lankhibagi khongthang laukhatpaga loinana Haujik Manipur ga yumlo nariba Myanmar dagi Ain Kaina Changlakhiba immigrants ase thengnanaba state government na chawba singnaba mamayok nari haire wafam ase governor na ngasi Churachandpur da pangthokpa public meeting amada Prime Minister Narendra Modi gi mamangda phongdokhibaga loinana Manipur asi soidana maki Chaokhat lamjelda khumang chauksin ba state ama oibada natana santi oiba state ama athuba matamda laklagani haina phongdokhe governor na makha taraduna hai beyond the border singdagi lakpa lam khopsin ba miyoi singda kaidonungda aikoina lampi roi state amasung center government na hiram asigi matangda akanba midyang thamduna Ain Kaina leisaliba immigrant sing takthokna ba honare governor na makha taraduna hai state government asina irang asina maram oilaga Mayum makai mangan kraba IDP singbu phase ahum thongna khaidoktuna makoigi resettlement amasung rehabilitation tawna ba state asida thorang tawba hokhrei Manipur da makhata na irang thoktana bagi damak ahen ba security personnel sing amasung quick response team sing maruoi ba mafam sing da deploy tawduna thorok pa irang sing matam chana laksina ba sem sare hai kheng governor na makhata raduna Churachandpur gi praja miyamda Prime Minister Modi gi Viksit Bharat mission gi makhada Athapa khungang amade chingnung manungda leiriba miyambo Chaokhatpagi mangal phangnabagi damak akhanaba midyang thamduna Chaokhat thaurangi thabak sing paikhatpa hore Churachandpur district ki wainasu vision asigi makhada district asibu Chaokhatpa ohenaba honavada praja miyamgi cooperation changi
Bab tanadabasing amadi nungainadabasing dialogue tawduna santi amasung Tangdu-Leitahalloi district ama oihanaba honasi haina miyamda thamkhi. Susila Karkibu Nepal gi interim prime minister waina wasak laukhre. Political gi sarangna bathoklaba Nepal da hana gi chief justice Susila Karkibu ngasi interim prime minister waina wasak laukhre. Army president Ramchandra Paudel amasung GNG protest ki leader sing unaduna wari sanaraba matungda Parliament dissolve tawraga achamba thawram ama pangthoktuna Susila Karkibu interim prime minister waina wasak laukhiba ne Kulman Gising Om Prakash Aryal amadi Balananda Saramasu minister waina wasak laukhe Nepal gi interim prime minister waina wasak laukraba Susila Karkida Leibak asigi prime minister Narendra Modi na thagat wahi phongdokre. Social media platform X ta thagalakpa warol amada Modi na hai yumlo na ba leibak ta ingtapa phibam hanjilhana na ba honabada India na ngamba thakta mateng pang na ba thaurang tawduna lay ngasi interim prime minister waina wasak laukraba Susila Karki Nepal gi ahanba nupi chief justice ne